Asi tarik kun gadaruk yumsa kaisa numit asigi rasifal pijari. Mes rasigi oina chaba thakpa chang naidaba hakchangda ana yek piri thabak tawda mai pakloi. Basic rasigi oina hakchangda lok chenba ana ayek yawba piri lalol itik tawbadadi kanajaba phangani. Mithun rasigi oina miwa maisa langba miga tinabada mot chanadaba thokani aru ahen jiba phangbalai. Karkat rasigi oina lanthum chawkhatpa mingchat phangba matamni khanau nakong nuaitaba piri. Singha rasigi oina asok apan nangba pibana chiksillu pakhang laisa singi oinadi ningjaba mapa thokani. Kainya rasigi oina mina ikai khumnabiba lanthum chawkhatpa piri chading tawbada cheksinba phai. Tula rasigi oina thabak tawba hotnajabada kanaba matamni lalol itik tawbada yai mit nuaitaba piri. Basic rasigi oina lanthum chawkhatpa tawjaba thabak kanaba piri hakchangi oina singli nauri sonthaba pi. Danu rasigi oina angam athauksingna chanbiba thabak phamthon kaba piri pakhang laisa singi oinadi anauba sak khangnajau haiba lei. Makar rasigi oina arembada sel chatpa yeknabana mapanggan kanba matamni nupi singdadi inungsit maning tami. Kumba rasigi oina sel chading hengat kadori kok saba wakhal nungaitaba piri adubu chabada thakpada haugani. Menu rasigi oina kalak yengthiba khara loinagani hai singlabadi ukal leigani.